Chief Minister Yumanam Khemchand Luchingba Leingak pu Mykkae na Matam Pumnamakrmta Sougatkani HAIBA WAPHAM PHONGDORAKLI Matam sangadagi phibam sadana semjinnaba kanasu leitabugum leirakpa National Highway 137A miyamna mayai lambi haina khangnariba lambi asi haukiba tarik 8 da Chief Minister Yumanam Khemchand Luchingba Leingak na langthabal lep makha laikai panthoibi lampaki lambi asi semba haunaba flashing off tawkibana mayai lambi semba haurakibani masigi matangda mayang Imphal ani longbida leiba mayai yumpham Kuman kanglei apunba itinpham Mykkae gi office ta pangthokpa pawgi mifam amada Mykkae gi convener chongtha mangalna phongdokhibada mayai lambi asi matamga chunadraba lambi ama oirambadagi handaki anauba leingakna matamga chunaba mawongda sembirakpagi damak chembu thagatpa phongdorakli matung tarakpadasu Chief Minister Yumanam Khemchand luchingduna tawrakpa leingakki thabak thorong khudingmakta Mykkae na support tawgani amadi tungda lakadaba leingak singasu Yumanam Khemchand Leingak kumna thabak tawbiyu haina wafam thamki loinana panliba leingakna miyamgi apamba khangna thabak tawfam thoi taknabagi mathau tade haina su phongdoki National Highway 137A haina khangnariba mayamna mayalam haina khangnariba si matamna chunadra lambi ma akta uphunna gyanta lambi mo oiramna si adak anu sarkar asi lakpaga ikam thamodana Babung inguina panjarabda Yumanam Khemchand Luchingba sarkar asi lakpaga sembirapa si matam quality laina yam thana sembire masi babung mo haini alaitana thagachari matung darpadasu babungna mangona sanganba oisanu aduga babungna tawrpa gamini thabak thoram kayadasu akoi Mykkae na support tawjari asigumba tungda lakadorba government kayadasu babung lona thawai yauna thabak tawbiro prajana khanbagi wakhan pidabida isana tanda tawtari praja khanbi mathau tade adna babungna hena thawai yauna prajagi thabak tawbirapase thamoisina akoi Mykkae gi side gi thamoisina apen du phawjai adna babungbu han han thagachari